ꯇꯥꯝꯆꯥ ꯊꯥꯖꯗꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯂꯨꯍꯣꯡꯗꯦ ꯍꯥꯏꯕꯈꯛ ꯉꯥꯏꯔꯦ ꯑꯗꯨꯁꯨ ꯃꯊꯛꯇ ꯑꯊꯨꯕꯗ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯈꯥ ꯇꯝꯊꯕꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯔꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯆꯍꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯅꯤꯅ ꯂꯨꯍꯣꯡꯉꯗꯤꯅꯦ ꯅꯣꯏ ꯃꯌꯥꯝ ꯍꯧ 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 ꯇꯧꯒꯗꯕꯅꯤꯀꯣ ꯍꯣꯏ ꯅꯦꯅꯦ ꯐꯔꯦ ꯐꯔꯦ ꯅꯦꯅꯦꯁꯨ ꯆꯪꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯏꯟꯊꯤꯖꯅ ꯆꯠꯅꯕ ꯇꯧꯔꯣꯀꯣ ꯅꯪꯒꯤ ꯅꯅꯥꯎꯄꯥꯗꯨꯗ ꯑꯩꯅ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯉꯁꯤ ꯅꯛꯅ ꯉꯝꯗꯁꯨ ꯃꯇꯨꯡ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯃꯥꯅ ꯅꯨꯄꯤ ꯊꯤꯒꯦꯔꯥ ꯊꯤꯔꯣꯏꯔꯥ ꯂꯨꯍꯣꯡꯒꯦꯔꯥ ꯑꯩꯗꯤ ꯈꯣꯡꯐꯝꯁꯨ ꯉꯟꯍꯜꯂꯣꯏ ꯅꯪꯅꯁꯨ ꯍꯣꯡꯍꯟꯕ ꯉꯝꯃꯣꯏ ꯅꯃꯥꯏꯁꯦ ꯌꯥꯝꯅ ꯀꯟꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯍꯦꯟꯕ ꯃꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯌꯦꯜꯂꯛꯀꯗꯕ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯀꯃꯥꯏ ꯌꯦꯜꯂꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯕꯨ ꯃꯥꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯁꯅꯥꯊꯣꯏꯕꯣ ꯐꯥꯁꯅꯨ ꯀꯩꯅꯣ ꯃꯁꯛ ꯑꯗ ꯌꯥꯝ ꯐꯖꯩꯁꯤꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯅ ꯐꯥꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯌꯥꯝꯕꯨꯡꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏ ꯌꯥꯔꯤꯕꯣ ꯀꯔꯤ ꯌꯥꯝꯕꯨꯡꯉꯕ ꯊꯧꯒꯜꯂꯣꯟ ꯌꯥꯎꯗꯦꯅ ꯁꯨꯝ ꯀꯧꯖꯕꯅꯦ ꯃꯤꯅꯥꯏꯅ ꯀꯅꯥꯅꯣ ꯃꯄꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯇꯧꯉꯝꯕꯤꯁꯤꯗ ꯑꯝꯇ ꯇꯥꯛꯑꯣ ꯗꯗꯥ ꯗꯗꯥ ꯀꯩꯅꯣ ꯅꯪ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯤꯗꯨꯕꯣ ꯏꯆꯦ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯒꯦ ꯑꯩꯅ ꯐꯤꯂꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ